맞아 얘네 좀 잡는 거 하면 막 그런 된다 자야 또. 괜찮아 싫어봐. 지나봐 야로예. 빠톡나. 야로이다. 빠톡나 파이 누빠니 그러게. 니 크고 모방는 양 뿌는 부위 거는 그런 저리 ngasi디 nganu thongboina pujare nganu thongboje amuken haudune maramdi itaw DSP thoithoi ga ngasidi khoi hai ai gi channel hai tare ko yamna haw ma then jaminara ga ngasi gi nganu je itaw DSP na puro ga jala thongmona ina thonge do yongsak irombo ga to ga patana sathara ga ngasidi ma haw lein hai tare challenge tok do bi do ko khoi gi nganu ji gi ma haw je ko patana law ga jaminara ga Hello guys, I gi nung sizarba subscribers sing amadi ko itaw mikubi gi subscribers sing adum subscriber loi sap mana wang tani natra adum manipur da leibiriba amadi outside da leibiriba koi bu yengbiriba isinau sing mafam da ham da nonglona kokno khurumjari ado koi ngasi koi itaw biga ai ga haitare ngasi sumaina koi gi nganu gi koi mukbang haitare koi challenge na di ko koi kai hani am hauna ma haw leina koi gi samina bagi video ma namjar ke masida koi gi arana hoi asoinga myargo su pangmana sana nai khanna masinga piu adubu koi gi itaw mikubi gi channel se masiju ena sakhona bagi damakta koi gi yengbirba viewers singna subscribe toksin biramu amadi nungsi biu habasi masi hanmokta thamjage as ngasi gi mathen sidi hai kande koi itaw mikubi na ko thongu mathen sidi koi gi nahangai gi koi mi viewers singna yengba matam dadi tasengna koi gi itaw bina tawisi yamna koi gi mangona thadari effort se aduke batik ani matam je lowraga adana ba ko mai lagi ko ngai da haidi mafam je fajana na sillaga fajana thongdra ko thongba thakode horaga aduke batik system naina khoi gi yam fajana mong ta na tawbani da adu yongsak irombam leire nganu thongbam leire ko ado vai hajala ge tano thakta yaradro khara khawai sidi hajala ge ko da do ado skoi gi nganu sibodi khoi taw no thongbi re ko yam nusibamna iromba sidi kana imana natro imana thongbi bane bako hero maja ji yongsang ni hawdo male adudi thinda ba dawdana hawjala jirba adudi matamanga da bida saba hojin jarage horoje to khai aspa hawdo male sari khadum sari ko kitang thok yona khut ai hadi aina left handed or magadi mu yaba mani acha sa mai sa khom ji yenge ko bite se fast ha mai bite em đi nghe rồi ha den loi ma haw si yenge ko ke nang thong ba ja imaga koi itaw mi ko bing na thongba punna yaw ai odri first 저기 생각나 이런 뭐 나는 뭐 이거 봐 가지고 아이고 뭐 이제래 그 맛을 제 카나오르가 아주 그때 하우도 거기 게 하니 나도 동제 거기 마오제 하이간 좀 봐. 봐. 맛이 봐 뭐 이제래 뭐 고마워네. 맞아 얘네 좀 잡는 거 하면 막 그런 된다 자야 또 그러면 뭐 고마워디. 실내 주식까지 가. 갈래자 저도 열어보니까 꽃은 무시 얘네 넥타스 고비에 대한 아 trọng một lúc này được mà lúc một lúc này sau rồi liêm bèo rồi 뭐 뭐 고기 고기 이런 거지 저한테 말도 보지 하고 그래 애들 저한테 좀 말도 보지 좀 hỏi vậy
ꯁꯤꯒꯤ ꯋꯤꯡꯁ ꯃꯥꯜꯂꯦꯀꯣ ꯑꯩꯈꯣꯏꯒꯤ ꯍꯪꯒꯥꯝꯗ ꯌꯣꯝꯕ ꯁꯨꯃꯥꯏꯅ ꯃꯍꯥꯎ ꯑꯃꯁꯨ ꯂꯩ ꯍꯪꯒꯥꯝꯗ ꯌꯣꯝꯕ ꯆꯥꯕꯒꯤ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯍꯪꯒꯥꯝꯗ ꯌꯣꯝꯕ ꯆꯥꯕꯁꯦ Mày phải nó chích ra gì? ꯁꯤ ꯈꯥꯏꯁꯦ ꯚꯥꯏ Mày phải nó. ꯀꯣꯝꯇꯪ ꯆꯤꯛꯈꯤ Sao. ꯈꯤꯇꯪ Mà nó ꯈꯤꯇꯪ là ꯂꯦꯇꯨꯁꯇ ꯈꯤꯇꯪ ꯌꯥꯎꯍꯧꯗꯕ ꯍꯥꯏꯇꯥꯔꯦ wari sana baga jatuh sana tuh. Di salah ni luang bakon tong aja na hina. 와 ꯃꯍꯥꯎꯗꯤ ꯇꯧꯒꯤꯅ ꯍꯥꯟꯅꯤ ꯍꯥꯏꯔꯦ ꯂꯨꯍꯣꯡꯕꯗꯤ ꯍꯥꯏ ꯇꯧꯕ ꯌꯥꯝ Mà ꯇꯤ ꯆꯥꯎ ꯍꯣꯡꯗꯗꯣꯏꯅꯦꯍꯦ ꯑꯩꯈꯣꯏꯒꯤ ꯇꯧꯒꯤ ngoài tập nó không đào. ꯌꯥꯅꯤ ꯌꯥꯅꯤ ꯚꯥꯏ Anh phía bên trâu smile phía bên trâu. Cái này không được. Hay được. Mà cái mukbang gì cái nó sao với cái stand gì cái stand nó xí ấy cái size gì cây cái này vậy. Chụp bánh cái khảo rồi đó. Rồi dự. ꯈꯨꯆꯥꯏꯕ ꯃꯌꯥꯝ ꯉꯁꯤ ꯑꯩꯅ ꯆꯥꯔꯤꯕ ꯈꯨꯆꯥꯏꯁꯦ ꯑꯗꯨꯝ ꯈꯪꯕꯤꯔꯝꯃꯅꯤ ꯈꯦꯠꯅꯕ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯄꯦꯟꯖꯕꯗꯣ ꯁꯤꯜꯂꯤꯕ ꯂꯥꯡꯉꯤꯕ ꯑꯗꯒꯤ ꯑꯦꯐꯣꯔꯠ ꯊꯥꯗꯔꯒ ꯇꯧꯖꯔꯤꯕ ꯑꯩꯈꯣꯏ ꯇꯥꯎꯕꯤꯅ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯆꯜꯁꯦ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣ ꯈꯛ ꯅꯝꯕꯒꯤ ꯋꯥꯁꯨ ꯅꯠꯇꯕ ꯊꯃꯣꯏꯗꯒꯤ ꯌꯥꯝ ꯍꯥꯎꯕ ꯐꯥꯎꯋꯦꯕ ꯇꯁꯦꯡꯅ ꯍꯥꯎꯋꯦ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯑꯩꯅ ꯍꯥꯏꯁꯤꯅꯤꯅꯦ ꯊꯝꯅꯦꯜ ꯑꯝꯇꯪ ꯂꯧꯅꯕ ꯍꯣꯠꯅꯕꯗ ꯃꯇꯝꯁꯦ ꯄꯨꯡꯈꯥꯏ ꯑꯃ ꯆꯪꯉꯦꯕ ꯑꯩꯅ ꯁꯨꯝ ꯌꯦꯡꯉꯤꯅꯦꯕ ꯑꯩꯈꯣꯏ ꯇꯥꯎꯕꯤꯅ ꯇꯧꯁꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯉꯁꯥꯏꯒꯤ ꯃꯁꯥ ꯂꯦꯡ ꯂꯦꯡꯗꯅꯀꯣ ꯇꯛ 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 ꯇꯧꯔ ꯁꯦꯝꯃꯛꯄ ꯍꯥꯏꯇꯥꯔꯦ ꯁꯤꯒꯁꯦ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯐꯖꯅ ꯁꯤꯜꯂꯒ ꯇꯧꯕꯁꯦ ꯃꯁꯤꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒꯅꯤ ꯉꯁꯤ ꯑꯩꯈꯣꯏ ꯇꯥꯎꯕꯤ ꯃꯨꯛꯕꯥꯡ ꯃꯤꯈꯨꯕ ꯃꯨꯛꯕꯥꯡ ꯌꯥꯝ ꯐꯥꯎꯔꯤꯁꯦ ꯃꯁꯤꯁꯤꯗꯅꯦ Biết đối tượng này nào tụi em. ꯑꯗꯨꯕꯨ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔꯒ ꯈꯨꯔꯝꯃꯤꯁꯦ ꯇꯁꯦꯡꯅ ꯑꯩꯈꯣꯏꯅ ꯏꯁꯣꯔ ꯅꯤꯡꯕꯗꯣ ꯑꯗꯨꯁꯨ ꯑꯩꯉꯣꯟꯗ ꯇꯝꯕꯤ ꯍꯥꯏꯇꯥꯔꯦ ꯍꯥꯏꯕꯗꯤ ꯑꯩ ꯏꯇꯥꯎ ꯃꯤꯈꯨꯕꯤꯅ ꯑꯩꯉꯣꯟꯗ ꯇꯝꯕꯤꯔꯤꯁꯦ ꯌꯥꯝ ꯇꯝꯖꯅꯤꯡꯉꯥꯏ ꯂꯩ ꯍꯥꯏꯇꯥꯔꯦ ꯏꯇꯥꯎ ꯃꯤꯈꯨꯕꯤꯗꯒꯤꯀꯣ ꯆꯥꯕ ꯊꯛꯄꯗꯗꯤ ꯃꯁꯤꯗꯪ ꯍꯥꯏꯖꯒꯦ Dùng trắng mà pa thì chưa cay. Tốt chưa cay vậy? ꯁꯦ ꯁꯦꯠꯅꯁꯤꯔꯣ ꯚꯥꯏ Thế nào bây giờ rồi? ꯅꯨꯄꯥ ꯊꯣꯛꯅ Dạ rồi đã. ꯅꯨꯄꯥ ꯊꯣꯛꯅ ꯚꯥꯏ ꯅꯨꯄꯥꯅꯤ ꯀꯩꯗꯧꯔꯒꯦ ꯁꯤ ꯍꯥꯏꯗꯣ ꯌꯥꯅꯤꯅ Sẽ tặng hàng có xíu. ꯐꯥꯏ ꯆꯠꯀꯗꯕꯅꯦ ꯍꯥꯏꯗꯤ ꯃꯔꯤꯅꯦ ꯍꯥꯏꯔ ꯄꯥꯏꯌꯣ ꯚꯥꯏ Nó pa thông là cũng sẽ hay. ꯌꯥꯝ ꯊꯤ ꯍꯥꯎꯋꯦ Để bên bây giờ rồi cô. Ôi chả thôi rồi. 와, 고아우, 고아우네, 봐. Mà phải chịu thôi. 싫어. Cái đây. Cái điểm sao nữa hàng ngày. Mày cái tăng hấp xin nào. Kìa. Hấp à? Cái này nè. Rồi hay cái đắng thầm mọi rồi. Kìa. Mà nó đắng cái hộp bình thường. Mà phải chưa? Tất cả rồi bà. Nó cái gì hào vậy? Jim sana beli sih mau mas.
ꯃꯐꯩ ꯑꯃ ꯆꯥꯉꯁꯦ ꯂꯣꯏꯔꯦ Bah, wow nè. Đây xin đi anh. Tao bị wow nè. Đây hào hào nên bên đây chạy qua thủ một cái khăn chân lên mà sao thôi chứ Bah, anh đi chăng rồi tang khoi gi tang sa ba he game da uncomfortable ba he tang noi do yoga zu kwa khoi gi tang ak piu natra tao bi mà sao thôi phải tung để chạy bị quá chứ mà sao mà sao ôi rau là bữa ăn rồi bạn I'll just show you. Thank you. Massage gì cả. Massage thật kìa. này thì lùi đôi con Rồi rồi bảo. Hay đi. Khoi gi masida khoi gi yam nu ga saya da ba jaga ja hana. 사람 땅에 오야를 와로 위야 되고 mà sao sao bị ông quá vậy quá rồi mà sao sao rồi tin ta sao của mình Khoi gi. làm chuyện này ít luôn qua nào đấy Thật kìa bà. chắc tốt rồi Hay đi. Khoi gi. Hay đi. Mahau nó còn hau mình này khoi gi. Cái này bạn. hậu hậu này mà sao rồi mà mai chụp vào cùng rồi Nó cân thau rồi các bạn. Rung thằng này. không rồi đâu nó cho đi khuy cấp bằng gì bao nhiêu sao rồi Hay đi. Mà rung gì cái yok lại đi. chứ mà tông phải đỡ giàu rồi chứ máy tông phải đỡ tăng anh bị rồi bố giờ bên chút lục vào cầm trong rồi Ra khoi masal này. 카박 무슨
ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯥꯎꯋꯦ ꯇꯧꯋꯦ ꯍꯪꯒꯥꯝ ꯃꯅꯥ ꯋꯥꯏꯒꯦꯀꯣ ꯂꯩ ꯑꯩꯈꯣꯏꯒꯤ ꯇꯧꯕꯅ ꯑꯣꯛ ꯆꯥꯕꯁꯦ ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦ ꯑꯣꯛꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯣꯛꯇꯤ ꯃꯔꯨꯗꯤ ꯌꯥꯝ ꯆꯥꯎꯕꯁꯨ ꯌꯥꯎꯗꯦ ꯑꯩꯈꯣꯏ ꯆꯥꯕꯗꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯕꯗꯣ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯀꯩ ꯍꯥꯏꯅꯤ ꯀꯦꯞꯁꯨꯟꯗꯒ ꯆꯣꯞ ꯆꯣꯞ ꯆꯣꯞꯀ ꯁꯥꯏꯕꯗꯣ ꯍꯥꯏꯗꯤ ꯌꯦꯡꯕꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯕꯀꯣ ꯃꯔꯨꯗꯒ ꯑꯩꯈꯣꯏꯒꯤ ꯃꯁꯜꯗꯒ ꯁꯥꯏꯔꯛꯄ 피니싱 피찬다. 가서 당하잖아 아주. 하이나 자자. 와가더라. 야니 야니 봐. 자민아씨. 난 레지디 봐. 거니. 너. 너 당하자. 수스 칼로니지 돼. 나도 당하자 자민아지라. 비디오를 장본다 하는 이닝다 버릴 강보는. 그래서 럭셔하게 봐. 와. 하와야. 비디오기 하이잖아 버디 나때고. 나때 봐. ꯑꯩꯁꯦ ꯌꯣꯡꯆꯥꯛ ꯃꯔꯨꯁꯦ ꯁꯨꯃꯥꯏꯅ ꯇꯣꯡ ꯆꯥꯕ ꯃꯤ ꯅꯠꯇꯦꯕ ꯑꯗꯨꯕꯨ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯃꯔꯨꯒꯤ ꯃꯅꯨꯡꯒꯤ ꯑꯁꯪꯕ ꯁꯔꯨꯛꯇ ꯈꯤꯇꯪ ꯃꯀꯨ ꯈꯣꯛꯇꯣꯛꯑ ꯑꯗꯨꯝ ꯆꯥꯏꯑꯕ ꯆꯥꯒꯜꯂꯦꯕ ꯑꯗꯨꯃꯥꯏꯅ ꯆꯥꯏꯑꯕ ꯑꯗꯨ ꯉꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯍꯥꯎꯃꯟꯕ ꯀꯩ ꯕꯣꯏ ꯑꯩꯈꯣꯏꯒꯤ ꯖꯣꯞ ꯖꯣꯞ ꯆꯥꯁꯟꯕꯗꯣ ꯌꯣꯡꯆꯥꯛ ꯃꯔꯨ ꯆꯥꯗꯕ꯭ꯔꯥ? ꯆꯥꯏ. ꯑꯩꯉꯣꯟꯗ 2, 3 ꯌꯥꯎꯔꯦ. ꯆꯥꯕꯗꯗꯤꯀꯣ ꯏꯇꯥꯎꯁꯤ ꯃꯁꯥ ꯌꯥꯝ ꯅꯥꯜꯂꯦꯕ ꯃꯁꯥ ꯅꯥꯜꯂꯦ ꯍꯥꯏꯕꯗꯤꯀꯣ ꯑꯩꯈꯣꯏ ꯉꯥꯅꯨ ꯁꯦꯝꯕꯗ ꯑꯣꯏꯔꯣ ꯇꯨꯝꯕꯧ ꯑꯗꯩꯗꯤ ꯀꯔꯤ ꯀꯔꯥ ꯑꯩꯈꯣꯏ ꯌꯥꯝ ꯅꯥꯟꯅ ꯇꯧꯖꯕꯗꯣ ꯑꯗꯨ ꯑꯣꯏꯌꯦꯕ ꯑꯩꯈꯣꯏ ꯖꯣꯖꯥ ꯖꯣꯖꯥ ꯇꯧꯗꯕꯤꯗꯣ 봐. ꯃꯀꯣꯛꯁꯤꯅ ꯆꯥ. ꯑꯗꯨꯝ ꯆꯥꯃꯤꯟꯅꯁꯦꯕ ꯑꯩꯗꯤ ꯀꯩꯁꯨ ꯆꯥꯅꯤꯡꯗꯦꯕ ꯃꯀꯣꯛ ꯆꯥꯕ ꯍꯩꯅꯗꯦꯕ. ꯑꯗꯨꯅ ꯃꯅꯤꯡ ꯆꯥꯎ. ꯍꯥ. ꯑꯩ ꯊꯨꯅ ꯂꯣꯏꯅꯕꯅꯦꯕꯅꯤ. ꯆꯥꯃꯤꯟꯅꯁꯦ. ꯑꯗꯨ ꯏꯁꯀꯤꯟ ꯇꯪꯈꯥꯏ ꯇꯪꯈꯥꯏ ꯌꯦꯟꯅꯁꯦ. ꯂꯣꯏꯅꯃꯛ ꯇꯪꯈꯥꯏ ꯇꯪꯈꯥꯏ. ꯕꯥ. ꯑꯩ ꯃꯀꯣꯛꯇꯤ ꯆꯥꯗꯦ ꯃꯅꯤꯡꯗꯨ ꯆꯥꯗꯦ ꯁꯤ ꯏꯁꯀꯤꯟꯇꯪ ꯆꯥꯔꯦ. ꯆꯥꯔꯣ. ꯍꯥꯏꯗꯤ ꯈꯥꯃꯤ ꯂꯣꯏꯔꯝꯃꯤ ꯄꯣꯠꯁꯦ ꯑꯩꯉꯣꯟꯗ ꯈꯤꯇꯪ 오케이 그시간에 하지 하나다버지냐 하나다버리고 시에게 해봐야 좀 해야 되고 죠 스킨에도 로이 샤로 나 봐. 거기 다음가 아이긴 것이 고아오지. 그다음에 얘기보다 거기 분식이 싸서 펑도 삐르 미가 말았네 봐. 하디 고아오지. 사실은 뭐가 이건지다 거기 마이 익스프레션 되게 거기 레이드나 봐. 하오라가디 삭시조 거기 한번 레이드네. 한번 레이드네 봐. 장장 하오가디 거기 캐나브네 많이 통 잡아도죠.
ꯉꯩꯗ ꯆꯥꯔꯣ ꯃꯀꯣꯛꯇ ꯆꯥꯔꯣ ꯑꯩ ꯄꯨꯂꯞ ꯆꯥꯕꯗꯤ ꯉꯝꯃꯔꯣꯏ ꯁꯥꯏ ꯃꯀꯣꯛ ꯁꯥꯏꯁꯦ ꯏꯁꯀꯤꯟꯁꯦ ꯚꯥꯏ ꯑꯩꯅ ꯁꯥꯏ ꯈꯤꯇꯪ ꯂꯧꯔꯒꯦ ꯁꯤ ꯁꯦꯠꯂꯣ ꯁꯤꯅ ꯄꯨꯂꯞ ꯂꯥꯛꯑꯣ ꯚꯥꯏ ꯁꯤ ꯁꯦꯠꯂꯣ ꯑꯩ ꯏꯁꯀꯤꯟ ꯃꯀꯣꯛꯀꯤꯁꯦ ꯀꯩꯗꯧꯔꯥ ꯀꯩꯗꯧꯔꯒꯦ ꯑꯩ ꯃꯀꯣꯛꯀ ꯍꯦꯛꯀ ꯃꯅꯤꯡꯒꯁꯦ ꯆꯥꯗꯦꯕ ꯑꯩꯅꯗꯤ ꯏꯊꯟꯇ ꯆꯥꯔ ꯀꯩ ꯈꯟꯈꯤꯗꯒꯦ ꯀꯥꯏꯅ ꯈꯜꯂꯨꯏꯅꯦ ꯑꯗꯨꯒ ꯑꯩ ꯀꯩꯅꯣ ꯇꯧꯒꯗꯕꯩꯅꯦ ꯚꯥꯏ ꯆꯥꯗꯕꯩꯅꯦ ꯑꯩꯈꯣꯏꯒꯤ ꯃꯁꯥꯒꯤꯅꯦ ꯃꯀꯣꯛꯀ ꯃꯤꯗꯤ ꯃꯀꯣꯛꯁꯦ ꯊꯑꯣꯏꯅ ꯃꯨꯛꯕꯥꯡꯒ ꯇꯧꯅꯩꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯍꯥꯃꯦꯡ ꯃꯀꯣꯛ ꯑꯣꯛ ꯃꯀꯣꯛ ꯁꯟ ꯃꯀꯣꯛ ꯀꯥꯏꯅꯀꯣ ꯑꯗꯣ ꯑꯩ ꯍꯩꯅꯖꯗꯕ ꯍꯥꯏꯇꯥꯔꯦ ꯃꯀꯣꯛꯁꯦ ꯑꯁꯦꯡꯕ ꯕꯥ ꯈꯨꯍꯥꯎ ꯑꯃꯅꯦ ꯇꯁꯦꯡꯅ ꯁꯤꯃꯗꯤ ꯏꯇꯥꯎ ꯃꯤꯈꯨꯕꯒꯤ ꯃꯨꯛꯕꯥꯡꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯅꯗꯤ ꯃꯩ ꯆꯠꯂꯦ ꯍꯥꯏꯕꯗꯨ ꯁꯥꯎꯅꯤꯡꯉꯝꯅꯤꯀꯣ ꯍꯥꯏꯗꯤ ꯍꯥꯎꯋꯦꯕ ꯇꯁꯦꯡꯅ ꯅꯪꯒꯤ ꯑꯩꯈꯣꯏꯒꯤ ꯁꯤꯜꯂꯤ ꯂꯥꯡꯉꯤꯁꯤꯅꯅꯦ ꯚꯥꯏ ꯍꯥꯎꯋꯤꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯒꯤꯅꯣ ꯍꯥꯏꯇꯥꯔꯒꯗꯤ ꯃꯐꯝꯒꯤ ꯁꯤꯅ ꯂꯥꯁ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥꯅꯒ ꯃꯅꯝ ꯅꯝꯃꯒ ꯆꯥꯕꯗꯣ ꯑꯗꯒꯤ ꯆꯥꯔꯝꯗꯥꯏꯗ ꯏꯁꯣꯔꯒ ꯈꯨꯔꯨꯝꯃꯒ ꯆꯥꯕꯁꯦ ꯃꯁꯤꯁꯤꯅ ꯍꯤꯟꯖꯥꯡꯁꯦ ꯇꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯍꯥꯎꯔꯣꯏꯗꯕ ꯍꯤꯟꯖꯥꯡꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯍꯥꯎꯅ ꯆꯥꯍꯟꯕꯗꯣ ꯑꯗꯨ ꯍꯥꯏꯅꯤꯡꯉꯦ ꯚꯥꯏ ꯈꯦꯠꯅꯕ ꯈꯔ ꯎꯏ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯉꯁꯤ ꯑꯩꯅ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯚꯥꯏꯁꯦ ꯏꯁꯣꯔ ꯈꯨꯔꯨꯝꯕꯗ ꯅꯠꯇꯅ ꯆꯥꯔꯝꯗꯥꯏꯗ ꯑꯩꯈꯣꯏꯒꯤ ꯏꯃꯥꯅꯒ ꯃꯅꯝ ꯅꯝꯃ ꯆꯥꯏꯌꯦꯕꯀꯣ ꯑꯗꯨꯅꯅꯦꯕ ꯑꯩꯅ ꯏꯃꯥ ꯂꯩꯇꯕ ꯅꯨꯃꯤꯠꯇꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯊꯃꯣꯏ ꯄꯦꯟꯖꯗꯦ ꯍꯥꯏꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯦꯕ ꯍꯥꯎꯕ ꯍꯥꯏꯕ ꯑꯝꯇ ꯂꯦꯝꯗꯦ ꯌꯦꯡꯉꯣ ꯍꯥꯎꯃꯟꯗꯅꯀꯣ ꯑꯗꯨꯗꯤ ꯂꯣꯏꯁꯤꯜꯂꯁꯦ ꯍꯥꯏꯗꯤ ꯆꯥꯕ ꯂꯣꯏꯔꯒ ꯀꯨꯏꯅ ꯉꯥꯡꯕꯗꯤ ꯃꯤꯅ ꯇꯥꯅꯤꯡꯗꯕꯅꯦꯕꯀꯣ ꯚꯥꯏ ꯃꯥꯅꯤ ꯑꯗꯨꯗꯤ ꯆꯥꯕꯁꯨ ꯂꯣꯏꯕꯅꯤꯅ ꯃꯊꯪꯁꯤ ꯂꯣꯏꯁꯟꯅꯕ ꯇꯧꯔꯒꯦ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯅꯨꯡꯉꯥꯏꯕ ꯄꯨꯔꯛꯑꯒꯦ ꯇꯧꯒꯦ ꯆꯦꯅꯦꯜ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯂꯥꯏꯛ ꯇꯧꯕ ꯀꯥꯎꯕꯤꯔꯝꯒꯅꯨ ꯃꯌꯥꯝ ꯑꯗꯣ DSP ꯊꯣꯏꯊꯣꯏꯒꯤꯁꯨ ꯍꯥꯟꯅꯒꯤ ꯑꯗꯨꯃꯥꯏꯅ ꯀꯩꯅꯣ ꯍꯟꯊꯗ꯭ꯔꯤꯀꯣ ꯑꯗꯨꯅ ꯍꯥꯟꯅꯒ ꯆꯞ ꯃꯥꯟꯅꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯍꯦꯟꯅ ꯃꯊꯧꯗ ꯄꯨꯛꯅꯤꯡ ꯆꯪꯅꯕ ꯍꯦꯟꯅ ꯊꯕꯛ ꯇꯧꯕ ꯉꯝꯅꯕ ꯑꯗꯨꯗꯤ ꯃꯁꯤ ꯍꯥꯏꯔꯒ ꯃꯊꯪꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯅꯨꯡꯉꯥꯏꯕ ꯑꯃ ꯄꯨꯖꯔꯛꯑꯒꯦ